YUMTHANGNANA LEIRIBA LEIBAK MYANMAR DAGI Mayai Kaba Chinjak Sing AWANG NONGPOK State Shing Da Kanglon Kaina Pushillakpa Chang Hengatlakpa Thengnare HAINA Customs ki MAKOK THONGBA Official AMANA PHONGDORAKLI Press Information Bureau Silong amasung Customs ki NER Headquarters na sinduna pangthokpa International Day Against Drug Abuse and Illicit Trafficking ki thoramda Customs ki Joint Commissioner Panzer M. Milliam Hai India ki North East region ase LEIBAK asigi drug ki transit oina sizinari masina maram oiraga Mayai Kaba Chinjak sizinaba mi gi masing nongmagi hengalakli region asida LEIRIBA political gi tangdu leitadaba sing asinasu drug smuggling gi thabak ase hengat hanabagi machak ama oiri masi pumnama asi Thengnanaba customs na tongan ba khongthang kaya lokhatli madugi manungda drug lalonba singi matangda pau pirakpa informant singda achoba reward piba amadi tongan ba agencies singi marakta coordination leinahan bana chingba yauri customs officers singna BSF Assam Rifles amadi Set Police Force singi mateng loinana drug kaya fagat pangamkre hainasu mahakna makhatana phongdokhi